ꯆꯠꯂꯥꯎꯅꯦ ꯂꯥꯏ ꯈꯣꯏꯔꯝꯃꯨꯏꯔꯣ ꯆꯦ ꯏꯕꯥꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯗꯥ ꯅꯣꯡꯗꯝꯕꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯄꯥꯈꯪꯅꯤꯅ ꯀꯣꯏꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯅꯣꯏ ꯆꯦꯁꯦ ꯑꯩ ꯈꯔ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯕ ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯑꯗꯣ ꯅꯣꯏ ꯆꯦ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨꯅꯦ 961-5345-278 ꯑꯗꯣ ꯆꯦꯒꯤ ꯑꯝꯇ ꯂꯩꯕꯅꯤꯀꯣ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯣꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯗꯥ ꯅꯣꯡꯗꯝꯕꯔꯥ ꯀꯔꯤ ꯑꯣꯏꯅꯤ ꯆꯦꯁꯦ ꯃꯥꯒꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤꯕ ꯑꯩꯅ ꯆꯦꯒꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯒꯤꯕꯅꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯥꯠꯂꯣ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯀꯣꯟꯅ ꯎꯅꯔ ꯍꯥꯏꯅꯔꯣ ꯀꯩꯅꯣ ꯍꯥꯏꯁ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯝꯒꯅꯤ ꯃꯁꯤ ꯉꯥꯡꯁꯤ ꯌꯥꯝ ꯉꯝꯃꯤ ꯃꯁꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯋꯥꯔꯤ ꯇꯛꯊꯅꯔꯣ ꯀꯩꯅꯣ